Pau. Imphal Ukrul Lambigi Mahadev Tagi Litan Fauba Nungtigi Security Patrolling Tatnaba Instruction P Kre Haina Chief Minister na Fungdokre. Trong Laubida Angang Ani Hat Kibagi Tongdo Yaningdaba Utuna Film for Manipurna Dharna from Kre. DC Singh amasung District Administration Singh da ahen basakti piduna West Management taunaba Cabinet na ayaba pikre. Manipur Police na lalhongdo Pripak Progi Kedri ama fare Imphal East da shutdown ka mari lainana taruk fagat kre. Amasung Ukrul District ki Irang Thokatpa Khul Singda Security Force Singna Bunker Tararom Thugai Kre National Highway Chaniga Anida Operations Sathakre. Kurumzari ISCOM Manipuri Pau Meeting Tabiri Bakwai Punamak Putaram Noksari Hausi Pau Sandokna Bizari Ukrul Amasung Kamjong District Hausik Nauna Kuki Amasung Tangkol Naga Furup Singi Marakta Thokliba Conflict Sing Amasung Imphal Ukrul Lambi Amasung National Highway Chaniga Anida Khulai Paiba Militant Sing na Toina Kunja Singda Aki Akhang Pokhaliba Si Koknaba Mari Lainaba Mokok Thongba Security Official Sing Lambi Estigi Mahadev Tagi Litan Fauba Nungtigi Routine Security Patrolling Taunaba Akanba Direction P Kre Haina Chief Minister Yumnam Khemchan Singh na Fungdo Kre Wafama Singh si Chief Minister Galoinana Deputy Chief Minister Minister Singh MLA Singh Amadi Chief Secretary Amasung Civil Amasung Security ki Makok Thongba Official Singh Galoinana Ukrul District ki Khongsat ki Manung Sanna Ukrul District Headquarter da Pangthokpa Miyangi Mifamda Fungdo Khibani Chief Minister Khemchan na Ukrul District Headquarter Hek Thungkhibaga District Administration Ukrulgi Miyam Singh Civil Society Organization Singhi Luchingba Singh Tongan Tonganba Village Authorities Singhna Mini Secretariata Taram Okhibaga Loinana Tungda District Asigi Sakhat Thaurang Amadi State Asida Ingtampa Hanjilaknaba Lauba Yaba Thaudang Lominabagi Matangda Warisanakhe Mifamadu Loiraba Matungda Ukrul District Headquarter Reset Pavement Ki Project Paikhatuna Lambi Sembagi Thabak Singsu Yangsin Laba Matung Sirui Khulda Chatuna Khul Asita Paikhaliba Project Amadi Sirui Festival Pangthok Nabasem Sariba Thabak Singsu Yangsin Kibaga Loinana Sirui Khulda Chaklen Charaba Matung Ngasin Numin Yungba Matung Imphal da Amuk Halakhe Panbayai Ukrul District ta Tangkhol Naga Amasung Kuki Community Singi Marakta Thazanaba Walaktuna Thokhaningdaba Thoktok Sing Thoklaktuna Khunja Singda Numit Khudingi Khudong Sadaba Kaya Mayok Nariba Asibu Koknabagi Pandamda Chief Minister Yumnang Khemchan Singh Nangasi Imphal Ukrul gi lambi da chatuna Ukrul District ki Kuki amasung Tangkhul Naga Singh na khundariba Khul Singda changduna Mangluraba Thazanaba Singh Hanjilaknaba Trust Building Mission Maipak na chathakre Khongsada Sigi Saruk Asigi Manung Sanna Mahakna Fungdokhibada Community Khudingmakta Afaba amasung Fattaba Mioi Singh Yaugani Adubu Micham Praja Singh amasung Karishu Khangsadriba Angang Singh di Santi amasung Santi Oina Hingba Pami Haina Fungdokhe Khongsada Sigi Sarukamo Oina Chief Minister Khemchan Ukrul District ki Thawai Kuki Khulda Changduna Khunja Singha Unaba Amada Mahak Mioiba Amani Khunja Singhna Irang Asida Toghaliba Awaba Kudong Sadaba Singh Mangonda Sufawi Adubu Thodok Singh Asigi Matangairaba Khongthang di dialogue Tawduna Santi Hanjilakna Bukhonabani Haina Khunja Singhda Thamoi Shengna Fongdokhibaga Loinana Akanba Thamoiga Loinana violent oiba thabak satharabadi tungda lakadaba generation singda asoiba amadi soidana thokani haikhi punna nungsi chanana hingminabagi message piraduna mahakna khonja singda irang asina fana awaba amasung nungaina daba kaya leirabasu aikhoina tungi generation gidama confirm thoi masigi damak ahal oiraba aikhoina aikhoigi wakhal fathafam thoi haina fongdokhe ukrul da thokliba irang asing asina maram oiraga Khul Khul Singi Angang Sing School Kaba Ngamdana Lairiba
sing asi athubada school ka ba yana ba khongthang lokhat kani haina phongdokhi khongchad asigi sarugam oina chief minister na saba loiraba thong amasu local MLA yauna sangakhi kholasigi khunja singda afaba thaknaba ising fanghanbagi dama mahakna imphal yoraba matung thabak oina paikhatnaba singani haikhi tungda chief minister na Ukhrul district ki Sharka Fung Tangkhul Naga Khul Jamdona Khul Asigi Khunja Singh Maru Oina Ahal Oiraba Singh Nupi Singha Unaduna Makhoina Thingnariba Awa Nungai gi Paudam Takhibaga Loinana Chief Minister na Khunja Singhi Wafamna Government Asin Honaba Yaba Singh Honagani Haina Phongdokhi Makhatana CM na Lambida Ngaiha Khamlaga Samkai Shokbhau Amasung Rambha Khul Singhi Mafam Singh da Paikhatliba Project Singh Yangsin Khibaga Loinana Khul Singh Asigi Village Chief Singh na Traditional Soul Singh Khudol Tamduna Taram Okhibaga Loinana Khul Singh Asigi Hause Awarapa Lairiba Singh Yangshinduna Athubada Khunja Singh Khudong Sadaba Singh Kokhanna Bahonagani Haina Thajaba Piramkhe Chief Minister gi Ukhrul District Headquarter Khongsada Duda NHIDCL gi Executive Director MSTOL na Taramna Okpaga Loinana Hauzik Company Asina Infral Ukhrul Jasami Lambi Semgaliba Asigi Progress Report Sing Paudom Kibaga Loinana Lambi Segatpagi Tabak Sing Asida Thengnariba Challenges Sing Su Paudom Duna Tabak Khumang Yang na Paikhatna Bahona Biu Haina Haizaki Tungda Chief Minister na Matter as the Chief Secretary amasung Mari Lainaba Official Sing Tanaraga Resolve Tawna Bahonagani Haina Thazaba Piramki Hairi Ngasigi CM Kemsangi Ukhrul Khongsat Aduda Deputy Chief Minister Losi Diko MLA Khasim Vashum Minister Loken MLA Laishio Kaising MLA H Dingo MLA Nurul Hassan MLA P Brozen MLA TS Arun Kumar MLA K Robindro MLA TS Radeshyam MLA Hyanglam SC Radeshyam Amadi Chief Secretary Punit Kumar Goyal amasung Altai Civil amasung Police ki Makok Thongba Official Sing Susaruk Yakhi Kumjali Singh Amaga Chamapan Marifuda Lamda Masida Changsing Lakiba Illegal Immigrants Sing Takthok Nabagi Miyam na Changsin Kiba Ihoda Thawai Katkraba Mahiroi Sing Buning Sing Duna Realization Day Mikap Thokpa Numit Haina M Student Chahi Kudingi Pangthok Tona Lakbagi Sarugama Oina Sahi Asigi Oina Suni Futaruk Suba Realization Day Gi Thoram Pangthokre Thoram Adugi Manung Sanna Imphal West Ki Pishum Chingada Leiba Laikhidraba Mahiroi Singi Kubamda Miyam Nahikat Lekat Tamlaba Matung Manipur College da Miyam gi Oiba Thoramama Pangthokhi Thoramaduda Fox ki Acting President BM Yaima MSU gi former President KS Gaurashyam MSU gi former Vice President Khangembam Khaba UMO gi President Moirangthem Sorojini MSU gi former President Sanasam Subhasandra Khwaramban Ima Kaitel Joint Coordinating Committee for Peace ki Convener Laishro Mema Palemgi President Kumabam Ziban Bala Amadi MSUgi President Bruce Pebam na Maru Oiba Mitunglen Sing Oina Saruk Yakhi Ngasigi Thoram Aduga Mari Lainana MSUgi President Bruce Pebam na Haikibada Kumjali Singh Amaga Chamapan Marifugi July Tang Kunithoi Amadi August ki Tang Mangada India Lengak Amadi Manipur Lengak ka Loinana MSUga Yanakiba Wafam Amadi Kumjali Singh Amaga Chamapan Marifu Draga Mari da Su Lengak Amadi MSUga Yanakiba Matungina Kumjali Singh Amaga Chamapan Yankai Mathoida Best Year Oiduna Lamdam Asidagi Mito Khandoktuna Makhoi Bumaram Damda Halhan Kiba Haiba Wafam Singh Adubuning Singh Ba Oina Detection Deletion Amadi Deportation D3 haiba thimna ngasi thauramasi mapungoina pangthok libani loinana hosik oiriba lamdamasi gi phiba masida India pumbagi delimitation natraga census ki oina exercise ama tawrakpa matamda aikhoisu India gi citizen ama oina yawgani adubu Manipur asi tonganba category da thamlaga delimitation amati census ki exercise asi tawdringaida mirai pakta changsilakliba mitop sing asi khangdokpa ngamnaba NRC asi athuba matamda update tawgadabni haiba wafam sing phongdokhi
In letter and spirit, MSUga formally naging wafam singa selenga na matam sana unthok piramba tarabadi asi akoina thenari ba kuki narco terrorist ki koigi lanjang na trakan illegal immigrants ki wathong singa si thom da baya hebu wafam sini na matam ni pangi belengak na koigi minam makanda manipur miam da lakhi bado madu kayam kuina minam da no haibu wahang duni adu minam ba su kuina yaroi aduga lasni wafam singa si event asi khudong sa balor kanda koigi thok ki recently thok ki trong lawi incident asi da auji National Investigation Agency NIA na sangsali ba probe asisu yang na fast track da sangsala kanda kogi perpetrators singa se ko miam da puto kanda amuka hana masibu matudo sing se thok na ba amasum lengak na su yang na atuba matam da perpetrators mayam se miam mang da delay ta puto kanda mado justice fang na ba hajari aduga sing na hamatam da lebak lay ba central paramilitary forces sing da manipur miam ngasi hazabat hamakri ba musum ko hanbiro haidna ngasi bharat ki citizen amu orso ngasi bharat ki fiban ngsi da koi si isagi ngapi sin na malay da film da manipur sama pim palik da kangkong sa tunay am lay ba siya masipuna magmiyagi apun ba ihaw amana Nepal gung wakai na bang ngai berhai ba siya ngasi government of India from the government of Manipur from the emsuna so wahang mga sigi for this realization di sing laku dam kan hangzai amadi tarit ki ahing nongyai da kukilal hoba singna bom attack sathaduna machin manau ani buhat khibaga loinana apokpi mama buna tamthina aso pananghan khiba thodok loinana thodog asida khoisaunaraba miyamna CRPF kemta thomjin bada kapthorokpa nongmai maruna panbadagi mioi ahum leikhidabagi thodok pu yaningdaba fungdokladuna sangsin bakhongjangi sarugama oina ngasi kaisampat laimajam lekai da leiba community hall da film forum manipur nasu yaningdabagi wakat mi famkhre wakat mi famadu da saruk yakiba film forum gi chairman khangembam kuleshorna thogliba thodok asida lengak na miyamgi punsi amadi lanthong ngakpa ngamdabadagi miyamgi pendaba kholau ke laubugum film forum manipur nasu yaningdaba fungdoktuna ngasigi wakan mi famasi fambani hairi masing yamlaba artist singna saruk yakiba wakan mi famaduda film forum gi chairman khangembam kuleshor namakhatana fungdokhibada Manipur gi chingkhong chingya da leiriba central forcing asigi mathakta state forcing attached tawhanduna monitor tawhanbagi tangai fadabal lei haina fungdokhi Central Force ka kuki lalhoba Singapore na chatminarabara haiba asi achawo hang oiri haina fungdokhi adu leila paramilitary forcing na phajana na pra hinakse aduga mission nikhai na je mawong da central forcing na sathara iba thabak sinse jamayam na pen ni palauna ahing pudini maira re bi satna ayu pudini dana phamna tawai bese gamni masi yam lum lobam thoe masiregi hingin ragati hoigi bangladesh ta uban nepal ta uba smaina issue si chawkhorkna kolko matamda masi kanmum tawai state ta lapasu yai madu thok ta hai bese kolan da hai bese gamni na central government ga manipur government ga moi tanar Mugi Rula Angle Poto Sakana Madu Tabak on Execute Tawdragati, Sua Yaro, Simna politically, Pahavan Yaro, Luano addresses the Gomina Sina Harga, Secomina Tabak and a head of Muchino Nepretava, Nami Baina Yanaba, Dujan Gon Maman from Adordi, Secomen said, Savana Party, Kumuna Party, Yaro, Adanamasi, Central Government, Secomenga, Madi Jurisdiction said, Kamana Aishan Gomata, the Haikana of you, Haina, Yang Unsisi Santiuna, Nakanaba. Wakat mifam aduda saruk yakhibi mamiroi leisang them tonthoina Manipurda ngaihak leitana thogliba thodok singa sigi manungda handak tronglawbigi thodok asi Mama Oma oina thamoi sokna nungaijadi haina fongdorakle makha tana tamthiraba thodok singa si tholaktana belengak na khongthang lokhat piu haiba wafamsu fongdorakpaga loinana isa gi matam ngaiduna leibaga pangkhak oire maramaduna lengak namiyang gi yaifana ba khongthang lokhat piu haina fongdokhi Ngahak leitana haitare amu amada mamu phukani amada phukani adugo akoma hantaki latest oina thoiba thongdok haitare ko thonglawgi thodok di akoi mama ama oina su yamna nuaizade adagidi nupi ma oina haitare adu lenga pai basna ina question hangjani se modi mama mapa amata natrabasi moi macha ma sunta leitrabra karimta phawbi dabra yamna irai laina haitare akogi ni manak sida chumna akogi namkhai
कईदौबा अदगी कामनबदा सिबा अदुना मखल अमा ओइग्रेबा अदुगा युमलक हित चंगागा सुमाई तौदना तौबसे अखोय वारे हायतारे तसिम हिमदा याम वारे अदगी सिगी जस्टिस अमता बिबिदे सिगी कनानो कइनो लंगला लंगिन अमता खंदे हौजिक होबे थोइबे थौदोक सिंजे हौजि सुमाइरे एनायदा सिमारे अदु तौरे रा तौरे हाय केंददी खंदे ममा अमरा चामगदबा मचाक अदगी फैमिलीदुदा वारमगदबा कइदौगदबा मयामदुदी खंबदा याम वाय हायतारे खांगबदा वाबा पोन हायतारे अदुना मसि तोपतनबा गवर्नमेंट असु कइनो खोंथांग अमदी कइनो स्टेप अमदी लौखलगा फजना हाइदी अखोय बजारनि मथंग अखोय मथंग अखोय तांजिंग हाइबगी ता अखोय जि लैदेबा मथंग तांज अखोय की काम कांद तांज अखोय की लाक्तोइनो The All Manipur Student Union MSU na senduna chahiya sige Mars ki tang tara taret tagi hauduna tongan ba campaign single loina na pangthokna lakhiba nipu tararak suba realization day mikap thokpa numit ngasi haunabi matung ina loisinkhre hairiba loisinba numit asigi mapungoiba thorom pisum singa macha da leiba athoba singi khubamda lamdam asigi tongan ba organization amade school gi mahiroi singna hekat lekat tamlaba matung mass rally ama pisum singa macha dagi hauduna ya school police lane da leiba MDU hall da panthungpham oikhi loina na thoram asigi saruk ama oina MSU na senduna ngasi MDU hall da pangthokiba miyangi oiba khana nainabagi thoram aduda MSU gi president Lukram Malangba Maitai MSU gi former president Yangkokpam Priyo Kumar former president S Budhi Kokomi gi convener YK Dhiren Nupi Samaj ki president Thoksom Ongbi Ramani core committee on relief and rehabilitation ki convener Julia Singh Lai amadi MSU gi hana thopuramba kayana thoiba mithunglen sing oina saruk yakhi thoram aduga mari leinana MSU gi president Lukram Malangba Maitai na phongdokibada Manipurna India da tinkraba matung lamdam asida mitop miyansa kaya leptana changsilakpadagi kumja lising amaga chamapan marifuda MSU na achauba thodang lauduna foreigner sing masa masagi maramdamda halhan khigadabani haiduna changsilakhiba khongjang aduda thawaina pontha pikraba mahiroi luchingba ani posangbam premananda amadi huidrom loken bu laikhidaba asigi ningsing thoram oina MSU gi mikap thokpa numit asi pangthoktuna lakle laikhidraba athoba ani asina pamjaramba mitop miyansa sing khandoktuna maramda halan khigadabani haiba wakhalol adu ngasimaksu MSU na changsenduna lakle loinana kumja lising maga chamapan marifu amadin lising maga chamapan marifu draga marida lamdam asidagi foreigner sing tanthokhigadabani haiduna MSU amadi lengakka anirak thokna MOU sign taunakhibasu leire adubu lengaki maikaidagi ngasi fawba thabakta onthoktana leibana maram oraga ngasi de lamdam asigi yelhomi sing masagi maramda saidangbagi phibam amada leire maramaduna handak sahigi oina mikap thokpa numit asi thabum amasupna pangthoktuna tongan ba academic discourse street corner meeting kaya pangthoktuna akhang ahi singa tanaraba matung resolution taret lokhi haiba resolution asi governor gi khuthangda India government amadi Manipur gi chief minister da pishillagane adubu MSU na lawriba resolution asi India government amadi Manipur government na thabakta onthoraktaba taragadi MSU na lamdam asigi miyanga loina na akan makhongjang kaya changsilagani haina phongdokhi ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯄꯥꯝꯂꯝꯕ ꯃꯈꯣꯏꯅ ꯃꯪꯂꯥꯟ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯣꯞ ꯃꯌꯥꯝꯁꯤꯡ ꯈꯟꯗꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯃꯪꯂꯥꯟ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ 1980 ꯑꯃꯗꯤ 1994ꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯅꯤꯔꯛ MOU ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯁꯥꯏꯟ ꯇꯧꯅꯕꯗꯤ ꯂꯩꯈ꯭ꯔꯦ ꯇꯧꯕꯗꯕꯨ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯟꯊꯣꯛꯇꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯁꯩꯗꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯒꯤ ꯇꯟꯖꯥꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯟꯗꯛꯇꯤ ꯅꯣꯡꯃꯈꯛ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥ ꯑꯃ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯗꯤꯁꯀꯣꯔꯁ ꯑꯗꯨ ꯇꯣꯉꯥꯟꯕ ꯀꯦꯝꯄꯦꯟꯁꯤꯡ ꯁ꯭ꯇ꯭ꯔꯤꯠ ꯀꯣꯔꯅꯔ ꯃꯤꯇꯤꯡꯁꯤꯡ ꯀꯌꯥꯃꯨꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯖꯣꯂꯨꯁꯟ 8 ꯈꯛꯇꯪ ꯂꯧꯖꯩ ꯍꯥꯏꯔꯤꯕ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ India government amadi Manipur government da haiba resolution sing ado thabakta pangthokpiraknaba haijari aduga haiba thabakta pangthoktab taragadi MSU na khongjang chengsanaba sem sadana leira haiba phumsi thamjagi ngarang chief minister yumnam singna mahaki secretariat cabinet hall da pangthokiba state asigi cabinet mifamda national green tribunal na pirakhiba direction gi matung inna thabakta onthoknabagi damak solid waste amasung liquid waste sing
ꯆꯦ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯃꯦꯅꯦꯖꯃꯦꯟꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯦꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯗ ꯑꯍꯦꯟꯕ ꯄꯥꯋꯔ ꯄꯤꯕꯗ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯁꯤꯅꯁꯨ ꯐꯣꯔꯦꯁꯠ ꯑꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯗꯥ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯥꯛ ꯈꯥꯔꯨꯡꯄꯥꯠꯇ ꯂꯝ ꯂꯥꯟꯅ ꯄꯥꯏꯔꯛꯄ ꯎꯆꯦꯛꯁꯤꯡ ꯆꯥꯛꯇꯥꯔꯤꯕ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯒ ꯊꯝꯅꯕꯒꯤꯗꯃꯛꯇ ꯄꯥꯠ ꯑꯁꯤꯕꯨ ꯋꯥꯏꯜꯗ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 1972ꯒꯤ ꯃꯈꯥꯗ ꯋꯥꯏꯜꯗ ꯂꯥꯏꯐ ꯁꯦꯡꯆꯨꯔꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯅꯕꯒꯤ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯈꯠꯂꯛꯈꯤꯕ ꯑꯦꯖꯦꯟꯗꯥ 12 ꯔꯣꯝ ꯈꯟꯅꯈꯤ ꯑꯌꯥꯝꯕ ꯑꯦꯖꯦꯟꯗꯥꯁꯤꯡ ꯀꯦꯕꯤꯅꯦꯠꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯌꯥꯕ ꯄꯤꯈꯤ ꯍꯥꯏꯔꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕ ꯑꯦꯖꯦꯟꯗꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯄ꯭रोग्राम ꯃꯦꯅꯦꯖꯔꯒꯤ ꯄꯣꯁꯠ ꯂꯧꯅꯕ रिक्रूटमेंट रूल फ्रेम तौबा दि मणिपुर आयुर्वेदा योगा एंड नेचुरोपैथी यूनानी सिद्धा एंड होम्योपैथी आयुष काउंसिल लिंगबा दि मणिपुर स्टेट अलायंस एंड हेल्थ केयर काउंसिल रूल 2026 सेम्बा इंफ्रास्ट्रक्चर सेमगतनबगिदमक्ता मोइरांग कॉलेज के प्रिंसिपल दा लम एलोट तौबा इंटीग्रेटेड फार्मिंग सिस्टम सिंग क्लस्टर ओइना सेमलगा इकोनॉमिक रिवाइवल सिंगी थबक सिंग पाइखटपा याउरी कैबिनेट मिफम नमखा ताना मणिपुर लेजिस्लेटिव असेंबली सेक्रेटरिएट की तोंगान पोस्ट 35 लौबगा लोइनना एमटीएस अमसुंग असिस्टेंट फ्रंट ऑफिस मैनेजमेंट लौनबगी रिक्रूटमेंट रूल सिंग अप्रूव तौबा हाना पोस्ट सिंग लौबदा थमलंबा अथिंगबा दु कोमथोकपा अमसुंग दि इलेक्शन कमिश्नर ऑफ मणिपुर कंडीशन ऑफ सर्विस सेकेंड अमेंडमेंट रूल 2016 कैबिनेट ना अप्रूव तौखी हाइरी मणिपुर पुलिस की टीम अमना थौबाल डिस्ट्रिक्ट की हैरोक पुलिस स्टेशन की मनुंग सनबा हैरोक पार्ट 3 इंगांगलोक एरिया दगी आयना थिंख्रबा लालहौलो पीपल्स रिवोल्यूशनरी पार्टी ऑफ कंगलैपाक प्रोगी केड्रीनी हाइबा लाइस्ट्रम बोइचा सिंह एलियस चाइबा चही 19 फाबंगम खिबगा लोइनना मंगोंदगी पुलिसना मोबाइल फोन अमा फागत पंगम ख्रे हाइरी अमरोमदा ट्रोंग लाउबिदा बोम पोखाई हनखिबा अमसुंग सीआरपीएफ ना नोंमै कापगी थौदोक सिंगना मिशी मिना याउखिबा अमदि असोपन नंगहनखिबा थौदोक सिंग लेप लैतना मियामना मखा ताना खोंजंग संगसिनदुना लाक्लिबा असिदा पुलिसना मियामगी खोंजंग मनुंगदा का हेना थौदोक सिंगदा चेनाबनी हाइबा मियोय तरुक इम्फाल ईस्ट डिस्ट्रिक्ट की कोंगबा रोड अमसुंग आयांगपलीदगी ngarang fagat pangam khre hairi पुलिसना फारबा मियोय सिंग अदुदी फाइरेंबम अरुण सिंह चही 94 सगोलसेम अंगौ मैतै चही 19 बाचस्पति मयुम जॉनसन शर्मा चही 19 माइबम तेलहैबा खुमन चही 19 पीटर चही 18 अमसुंग इदवा चुबी चही 18 ने हाइरी थौदोक सिंह असिदा चेनबा गाड़ी मचा 10 अमा सोफागत पंगम खिबगा लोइनना थौदोक अदुदा चेनबा सही नौरिबा आंगांग अनि पुलिसना फारबा मतुंग एजुकेटिव मैजिस्ट्रेटा पुथोक्तुना लुपा चौंगा फाइन ओइना थियलबा मतुंग थादोखरे हाइरी कांगलुप मसेल की मरकता हौजे उखरुल डिस्ट्रिक्ट की खुलसिंग द थोकलिबा वायलेंट ओइबा थौदोक सिंह लाक्शनबा खोंथांग ओइना मणिपुर पुलिस इंडियन आर्मी अमसुंग सेंट्रल आर्म पुलिस फोर्स CA PF की अपुनबा टीम सिंगना इरांग थोकनबा खुलसिंगदा अमसुंग नेशनल हाईवे चनीगा अनि परिंगदा सथकिबा काउंटर इंसर्जेंसी ऑपरेशन द बंकर तरा थुगाई खरे हाइरे ऑफिशियल सोर्स की मतुंगिना इंडियन आर्मी की रेड स्टील डिवीजन ना लुसिंगदुना उखरुल डिस्ट्रिक्ट की जलेंगबुंग चिंगसांग अमसुंग थोई चिंग सिंगदा सथकिबा काउंटर इंसर्जेंसी ऑपरेशन सिंगदा नौना सागतलंबा मिलिटेंट इंफ्रास्ट्रक्चर सिंग थुगाई खिबगा लोइनना अमुक हन्ना मिलिटेंट इंफ्रास्ट्रक्चर सिंग नौहौनना सागतपा ngамदनबा मफम सिंग अदुदा यावना हाईवे गे येट ओइदा पेट्रोलिंग चत्तुना ngaksenba होख्रे हाइरी पाव असिन मखा तारदुना सिक्योरिटी फोर्स सिंगी अपुनबा टीम मदुना जलेनबुंग चिंगसांग दा बंकर मंगा अमुक नौहौनना थुगाई खरे मफम असिदा मिलिटेंट सिंगना सादुना थमलंबा बंकर सिंग ममांगदा थुगाई खिबा लैखरे हाइरी सिक्योरिटी फोर्स सिंगना मसिगा मानबा ऑपरेशन अमदा थोई खुलगी चिंगसांग परिंगदसु महादेव मया नकना नौना सारंबा बंकर मंगा अमगा थुगाई खरे हाइरी थासिगी 18 कालेनगी निनी पानबा याई फेरबा कोरो नोमाइजिंग नुमित असिदगी खाना साउबा वांगब्रेल सुगुनुगी हराव सक्सेन तंबा थौदोक कुमहै सानबगी थौरम पांथोकपा हौरगने कंगलैपाक असिदे लैरिबा इरैसा खुदिंगमकना इबुदौगी मफमदा हैकत लैकत
tamba lakpiu haina sugunugi hanjaba khaidem biramanina lebak miyamda thamlakle ibuda wangrel sugunugi masai gondangasi paumi singda fongdokladuna hai numida sida khana sauba wangrel lokning thau amadi sanamahi ibudau ahumgi chingkabagi thoramsu pangthokani maram aduna lamdamasida awa ana taraba kudung thiba kaya nangliba kaya asi khana sauba ibudau wangrelna singthaktagi yengthabiraklaga iramdam asida leiriba mipum khudingmaki yaifanaba amadi punsi chengjel hapiranaba thauni thoramasi pangthokani KS Biramani namakata na hai lamdam asida leiriba iraisa mipum khudingmakna ibudawasi akaknaba numit khakta harauzaba oibana lai khainakrabadi matam kharagi haikat laikat tamba yaroi maramaduna harau mathoi tamlingai manungda haibadi tha sigi tang kunmathoi amadi kunnithoi leibak pokpa amadi yumsakaisan numit nini asida haikat laikat tambiningba amadi ibudawgi kanglei sumangda jagoi khuthek tambiningba lamdam arapati lakpa mipum khudimakna hairiba numit sing asida lakpiu haina su pauje lakli Tronglaubi mihat yaningda bafongdoktuna hayengi oina Langthabal AC na konba mafamda leiba mahisang dukan amadi kaithel sing total shutdown tawragani haina Langthabal Kendra Clubs Coordinating Committee LKCCC amadi Langthabal Kendra Maira Paibi Coordinating Committee na lauthokre wafam singa si pikliba angang ani yauna micha manga hatkiba Tronglaubi gi thodok yaningda bafongdok laduna kagwa community hall da miyang gi oiba mifam pangthoktuna laikhidraba singi photo da haikat laikat tamduna awaba Fongdokpagi thoramda LKCCC gi General Secretary Thingbaizam Jayantana Fongdokibani Langthabal AC gi manungsan leiba Langthabal Khopung Kabui Khulgi Maira Paibi amadi SCSC gi manungchan leiba Mai Sang Singgi Mahairoi yauna jathakiba thoramadu da Jayantana ACSC gi MLA Karam Shyamna miyangi mihut ama oina leibak kidama kari thaudang laurabagi haibadu ngasidagi numi humni fawbagi manungda miyamda khangangadabani haike mahakna makha taraduna kumjali singani konhumdoi gi me gi tang ahumdagi satharakliba irang asi illegal immigrant singna thoganbani haiba wafam center da khangannabasu MLA Karam Shyamna ruling MLA ama oina kari thaudang laukrabagi haiba miyamda khanganpham thoi NRC tawduna kanglon chumna mito khandoklaba matungda mikok thibagi thabak sathagadabani haiba miyamgi kholawa sigi matangda MLA gi oiba wakhalol yauna tongan tongan ba point taruk yawba memorandum ama LKCCC amadi LKMP CC gi maikaidagi MLA da pisilagani Tronglaubi gi mihata khoisaunarba miyamna khongjang changsinbada security force singna ka henba thawong sathaba yaningde khongjang loi sing Tankaina batyar gas amadi smoke bomb sing kapagi mathakta yumlakta kapsinduna pikliba angang yauna misam miyamda so pananghanba thawong yaningde haina mahakna fongdokhi Andaman amadi Nicobar Island gi South Andaman Port Blair gi DC office ta thabak tawba officer MD Mustafa amadi mahaki khongburoina Manipura Thunglakpada Preservation Committee of Deported Manipuris War Heroes in Andaman and Nicobar Island PCDM WHAN na ngarang harau tayam na okre hariba committee asin sinduna ngarang lilong chingkhada leiba makak mayum nazir gi yumda pangthokiba taram na opagi thoramaduda maru oiba mioi kyana asamba khudol tamduna ikai khumnabas utki panbayabadi Andaman and Nicobar Island gi South Andaman Port Blair gi DC office ta thabak tawba officer MD Mustafa si Preservation Committee of Deported Manipuris War Heroes in Andaman and Nicobar Island hariba committee asina Andaman and Nicobar da British ke loilam lengak mapuna loi thaduna punsi pikhamna hankraba thauba singi mafam ama kanna ba honabada Mount Harriet haina khangnaramba mafam amabu Mount Manipur haina onthoktuna mafam aduda square meter lising ani fanglakpada asoba mateng pangkhiba amadi awa ana kyada saruk yaminakhiba misak amani hairi Ngasi All Manipur Students Union MSU District Committee Jiribam Sinduna Jiribam gi Babu Parada leiba MSU office ki conference hall da inkumjali singamaga chanipan Humpumanga August ki tang 13 chak tang badagi haukhiba mahiroi singi ihauda thawaina pontha pikhiba athauba huidrom lokendro amadi postangbam premanandra ani na lekhidraba matung sahi khudingi mikap thokpa numit haiduna pangthoktuna lakpa handak sunifu tarurak suba mikap thokpa numit 46 realization day mapung fana pangthokre ngasigi thoramaduda
एमसू डिस्ट्रिक्ट कमिटी जिरीबांगी प्रेसिडेंट चिंगलेम्बा नमैराकपमना फ्लैग होस्टिंग तौरबा मतुंग अथौबा अनीगी मफमदा इकाई खुमनबा उत्पा ओइना मिनिट अनि तुमिन लेपलबा मतुंग अथौबा अनीगी मितमदा हिकत लेकत तमदुना इकाई खुमनबा उत्खे मसिगी मतंगदा एमसू डिस्ट्रिक्ट कमिटी जिरीबांगी प्रेसिडेंट चिंगलेम्बा नमैराकपमना हाइकिबदा सही खुदिंगी पांगथोक्तुना लागलिबा मिकप थोकपा नुमित असे हनक सही असिदी इरांग असिना मरम ओइरगा मपुंग फाना पांगथोकपा ngamdre अदुबु लाइगी कायदनबा फ्लैग होस्टिंग अमदी अथौबा सिंगी मफमदा हिकत लेकत तमजबा खक्ता ओइना पांगथोकसरे अमदी ममांगै लिसिंग अमगा चमापन मरिफुगी मतमदा मिटोप मियानचा सिंह हेना चंगसिलकपना मरम ओइरगा गो बैक फॉरेनर हाइना चिंगबा खोलाव कया लाउरुबना मरम ओइरगा थवाइना पोंथा पीख्रबा अथौबा सिंगी मफमदा अखोइना ngasi sumikap thoktribara haiba wafam asi thambikhi loisilakpada go back foreigners long live amsu long live manipur haina lauki उखरुल डिस्ट्रिक्ट हेडक्वार्टर की खुदसाई लॉज नेशनल पीपल्स पार्टी NPP उखरुल अमसुंग कामजोंग डिस्ट्रिक्ट की यूनिट सिंगी ओइबा कंसल्टेटिव मीटिंग अमंगारांग पांगथोक्तुना पार्टी असिबु मपांगल कंखत हन्नबा अमसुंग हौजे उखरुल अमसुंग कामजोंग डिस्ट्रिक्ट सिंगदा ओइरिबा सिक्यूरिटी की फिबम सिंगी मतंगदा खननैना खै हाइरि पांगथोकिबा मिफम अदुदा लाकपा चुइस हीरो जनरल सेक्रेटरी एडमिन NPP मणिपुर अमसुंग जेसन जाजो प्रेसिडेंट नेशनल पीपल्स पार्टी शेड्यूल ट्राइब NPST फ्रंट का लोइनना अतै पार्टी असगी मकोक थोंबा लुचिंबा सिंह मेंबर सिंह NPP यूथ फ्रंट NPYF अमसुंग NPP वुमेन फ्रंट NPWF सिंगना सरुक याखी शोर समगी मतुंगिना NPP की पांगथोकिबा मिफम अदुदा पार्टी असगी लुचिंबा सिंह अमसुंग अतै मरुओइबा मेंबर सिंगना उखरुल अमसुंग कामजोंग डिस्ट्रिक्ट की ओइना लैरिबा असेंबली सेगमेंट अहुम असिदा पार्टी असगी मपांगल कंखनबा ग्रासरूट सिंह मोबिलाइज तौबा अमसुंग कोऑर्डिनेशन पीनबा मथौ ताई हाइना फोंदोकनखी मिफम अदुना हजे हजे उखरुल डिस्ट्रिक्ट की लिटानम पुलिस स्टेशन की मनुंग सनबा मोंगकोट चेपू अमसुंग संखाई एरिया सिंगदा खुलाई पाइबा मिलिटेंट सिंगना कोइचत चतुना लेबा मरमदा मफम सिंग असिदा खुंजा सिंगदा टेंशन वांगहनबा अमसुंग अकी यखंग नंगहनबगी थौदोक सिंग थोकलिबा अमसुंग नेशनल हाईवे चनीगा अनि इम्फाल उखरुल लंबी असिदा आर्म मिलिटेंट सिंगना खुंजा सिंगदा अपनबा पीरिबा सिंग असि स्टेट अमसुंग सेंट्रल गवर्नमेंट ना अथुबा मतमदा डिसिसिव एक्शन लोखतनबा होनगदबनी हाइना फोंदोकना खिबगा लोइनना हाईवे असिदा सथोक ससिन तौरिबा खुंजा सिंग सेफ्टी ओहिंदबा अमसुंग डिस्ट्रिक्ट अनि असिगी खुंजा सिंगदा खुदोंग सादबा सिंग नंगहलिबा असि कोकनबा होनबा चुंगनी हाइरे उखरुल अमसुंग कामजोंग डिस्ट्रिक्ट सिंगदा आर्म मिलिटेंट सिंगना चथरिबा वायलेंस ओइबा थवोंग सिंग असि इंडियन कॉन्स्टिट्यूशन के आर्टिकल 19 अमसुंग 21 दा पीरिबा सिटीजन सिंगे फंडामेंटल राइट्स सिंग थवोइदबनी मरुओइना आर्म मिलिटेंट सिंगना फ्रीडम ऑफ मूवमेंट राइट टू लाइफ अमसुंग सिक्यूरिटी दा सिंगनादुना लैरी NPP की मिफम अदुदा सस्पेंशन ऑफ ऑपरेशन याउरिबा कुकी मिलिटेंट सिंगी केड्री सिंगदा थागी ओइना पीरिबा स्टाइपेंड असि निंगथीना यूटिलाइज तौरिबरा नत्रगा अतोपदा सिजिनरबरा हाइबा मरी लेनावा गवर्नमेंट की अथॉरिटीज सिंगना ट्रांसपेरेंट लेना इन्वेस्टिगेशन तौफम थोई अमसुंग मणिपुर होम डिपार्टमेंट गा सस्पेंशन ऑफ ऑपरेशन दा याउरबा कुकी मिलिटेंट ग्रुप सिंगे स्टाइपेंड पीनबा लुपा करोड़ कुंट्रा नीखिबगी वाफम असे सुकुपना इन्वेस्टिगेशन तौदुना सेंफम सिंग असिस खुसु खुलाई सिंग लैदुना लाना सिजिन खब्रा हाइबा दुकुपना थिजिनफम थोई हाइना मिफम अदुना गवर्नमेंट की पुंगनिंग चिंगसिनखी ngasi nongyai matung saurakna pung taranithoi ga minute kuntrarom tarakpada lamlai police station gi manung sanba sawombungda leiba Lakshmi furniture maina saktuna amang atasing thokre ngasi ahing nongyai da thokiba mai chakpagi thodok karamna thokibano haibagi chapsaba khangba ngamdre thodok adu da furniture showroom asida janba loiraba thong हुमफुद्रा थोंनाव कुन फर्नीचर की खुसु खुलाई सिंग मैना तुमना चाकतुना अमांगा ताथोगन के तुंगदा फायर ब्रिगेड की टीम अमा मफम अदुदा लाक्तुना मै कनबगी थबक सिंग सथखे मै सापगी थौदोग अदुदा फर्नीचर शोरूम असिगी मांग ताकिबा सिंग शोरूम असिगी प्रोपाइटर एन नव कुमार सिंगना लमलाई पुलिस स्टेशन द रिपोर्ट अमा पिखरे हाइरी
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ इम्फाल उख्रुल लंबीगी महादेवतगी लिटान फाउबा नुंगतीगी सिक्यूरिटी पेट्रोलिंग चटनबा इंस्ट्रक्शन पीख्रे हाइना चीफ मिनिस्टर न फोंदोख्रे। चोंगलाउबिदा अंगांग अनि हातखिबगी थौदोक यानिंगदब उतुना फिल्म फॉर मणिपुरना धरना फंख्रे। DC सिंह अमसुंग डिस्ट्रिक्ट एडमिनिस्ट्रेशन सिंह दा अहेनबा शक्ति पीदुना वेस्ट मैनेजमेंट तौनबा कैबिनेट ना अयाब पीख्रे। मणिपुर पुलिस ने लालहौलो प्रीपाक प्रोगी कैडरी अमा फारे इम्फाल ईस्ट सटडाउन का मरी लेना तरुक थागतख्रे। उख्रुल डिस्ट्रिक्ट की इरांग थोकनबा खुलसिंगदा सिक्यूरिटी फोर्स सिंगना बंकर तरारोम थुगाइख्रे नेशनल हाईवे चनीदा अनिदा ऑपरेशन सथख्रे। ISCOM न्यूज़ ने पिजबा हौजी फावगी मौइबा मणिपुरी पाव मतंग असि लुइजरे मिनिंग ताबिरिबा सिंगबा मुकना खुरुमजरी।